ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨꯀꯣ ꯁꯤꯌꯔ ꯇꯧꯕꯤꯕ ꯂꯥꯏꯛ ꯇꯧꯕ ꯑꯗꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯨ ꯀꯥꯎꯒꯅꯨ ꯑꯗꯨ ꯃꯌꯥꯝꯅ ꯄꯪꯒꯅꯣꯕ ꯋꯥꯆꯦꯞ ꯁ꯭ꯇꯦꯇꯁꯇ ꯊꯝꯕꯗꯣ ꯚꯤꯗꯤꯑꯣ ꯃꯇꯦꯛꯇꯣ ꯊꯝꯃꯣꯕ ꯃꯇꯦꯛꯇꯣ ꯅꯨꯡꯉꯥꯏꯕꯗꯣ ꯂꯧꯊꯣꯛꯑꯒ ꯊꯝꯃꯒ ꯑꯗꯨꯗ ꯃꯤꯗꯣ ꯆꯪꯗꯣꯏꯅꯦ ꯍꯥꯏꯕ ꯅꯣꯏ ꯌꯦꯡꯕꯗꯣ ꯑꯗꯨꯒ ꯃꯊꯪꯒꯤꯗꯅ ꯂꯤꯡꯁꯦ ꯍꯥꯞꯄꯣ ꯑꯗꯨꯒ ꯀꯦꯞꯁꯟ ꯈꯤꯇꯪꯒ ꯏꯌꯣꯕ ꯂꯤꯡ ꯑꯅ ꯊꯝꯕꯁꯤ ꯌꯦꯡꯅꯤꯡꯗꯕꯅꯦꯕ ꯑꯩꯐꯥꯎ ꯌꯦꯡꯗꯦꯕ ꯂꯤꯡ ꯑꯅ ꯊꯝꯕꯁꯤ ꯀꯔꯤ ꯑꯣꯏꯔꯤꯅꯣ ꯈꯪꯗꯦꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯣꯀꯣ. Hello people, welcome back. ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯌꯔꯁ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯒꯤ ꯃꯊꯦꯜ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯗꯦꯕꯤꯇꯥ ꯀꯣꯟꯁꯝꯅ ꯍꯥꯏꯕꯤꯔꯛꯄ ꯃꯊꯦꯜꯅꯦ. ꯄꯥꯟ ꯏꯔꯣꯝꯕ ꯁꯤꯗ ꯂꯩꯔꯦ. ꯄꯥꯟ ꯏꯔꯣꯝꯕꯁꯦ ꯁꯤꯗ ꯂꯩꯔꯦ. ꯑꯗꯨꯒ ꯁꯤꯗꯅ ꯇꯣꯔꯕꯣꯠ ꯆꯝꯐꯨꯠ ꯑꯃ ꯂꯩꯔꯦ. ꯑꯗꯨꯒ ꯁꯤꯁꯤꯅ ꯔꯧ ꯊꯣꯡꯕ. ꯁꯤꯁꯤꯅ ꯔꯧ ꯊꯣꯡꯕꯅꯤ. ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯣꯠꯅꯕꯁꯦ ꯑꯝꯇ ꯍꯥꯏꯖꯒꯦ. ꯁꯤꯁꯤꯅ ꯀꯔꯤ ꯏꯀꯥꯏꯊꯕꯤ. ꯑꯗꯨꯒ ꯁꯤꯁꯤꯅ ꯇꯦꯅꯋꯥꯟꯕꯤ. ꯑꯗꯒꯤ ꯁꯤꯁꯤꯅ ꯃꯣꯔꯣꯛꯅꯦ. ꯃꯣꯔꯣꯛ ꯃꯆꯥꯅꯦ. ꯑꯩꯒꯤ ꯇ꯭ꯌꯨꯁꯟ ꯁꯥꯇ꯭ꯔꯒꯤ ꯃꯥꯒꯤ ꯃꯃꯥꯅ ꯄꯤꯔꯛꯄꯅꯦ. ꯕꯣꯅꯤꯒꯤ ꯃꯃꯥ ꯇ꯭ꯌꯨꯁꯟ ꯁꯥꯇ꯭ꯔꯒꯤ ꯃꯃꯥꯅ. ꯑꯗꯨꯒ ꯁꯤꯅ ꯅꯨꯡꯁꯤ ꯍꯤꯗꯥꯛ. ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯋꯥ ꯐꯗꯤꯒꯣꯝ. ꯑꯗꯨꯒ ꯁꯤꯅ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯏꯁꯤꯡ ꯇꯤꯜꯍꯧ ꯁꯤꯁꯤꯅꯦ. ꯑꯗꯨꯒ ꯎꯃꯣꯔꯣꯛꯁꯨ ꯌꯥꯎꯔꯦ. ꯁꯤꯁꯤꯅꯦ ꯉꯁꯤꯒꯤ ꯌꯥꯝꯗꯦ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕꯅꯦ. ꯄꯥꯟꯁꯦ ꯑꯩꯅ ꯉꯁꯤ ꯆꯥꯗꯣꯏꯁꯦ ꯆꯍꯤ 3ꯒꯤ ꯃꯇꯨꯡꯗꯅꯦ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯄꯥꯟꯁꯦ. ꯑꯩꯁꯦ ꯄꯥꯟ ꯆꯥꯕꯁꯦ ꯌꯥꯝ ꯇꯣꯏꯅ ꯆꯥꯕꯁꯦ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ. ꯑꯗꯨꯅ ꯈꯔ ꯆꯍꯤ 3ꯃꯨꯛ ꯆꯥꯔꯨꯗ꯭ꯔꯦ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯆꯥꯗꯣꯏꯅꯦ. ꯑꯗꯨꯒ ꯄꯥꯟꯁꯦ ꯑꯩꯅ ꯊꯤꯔꯛꯄꯁꯦ ꯍꯞꯇꯥꯗꯤ ꯀꯩꯅꯣ ꯇꯧꯔꯦ. ꯍꯞꯇꯥ ꯑꯃ ꯍꯦꯟꯅ ꯆꯪꯉꯦ. ꯑꯗꯣ ꯄꯥꯟꯁꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯅꯤꯀꯤꯇꯥ ꯅꯥꯎꯔꯦꯝ ꯅꯤꯀꯤꯇꯥ ꯃꯣꯏꯗ ꯂꯩꯔꯝꯕꯗꯒꯤ ꯃꯥꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯄꯤꯔꯛꯄꯅꯦ. ꯑꯗꯨꯒ ꯉꯁꯤ ꯀꯩꯅꯣ ꯇꯧꯕꯅꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯁꯦ. ꯌꯥꯝ ꯉꯥꯡꯉꯣꯏꯁꯦ. ꯌꯥꯝ ꯂꯥꯝꯃꯦ. ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ. ꯍꯥꯎꯗꯣꯏꯅꯦ. ꯍꯥꯎꯍꯦ. ꯍꯥꯎ. ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯧꯔꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯂꯥꯡꯕ ꯍꯧꯔꯛꯑꯅꯤ. ꯂꯥꯎ ꯂꯥꯎꯔꯦ ꯃꯌꯥꯝꯁꯨ. ꯆꯤꯛꯄꯁꯦ ꯇꯨꯝꯕ ꯈꯛꯇꯅꯦ. ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯍꯤꯡꯒꯣꯜꯁꯤꯒꯤ ꯑꯣꯏꯅ ꯆꯤꯛꯄ ꯐꯪꯗꯦ. ꯎꯄꯥꯏ ꯂꯩꯇꯦ. ꯍꯥꯎꯍꯦ. ꯆꯍꯤ 3 ꯃꯇꯨꯡ ꯆꯥꯕꯁꯦ ꯄꯥꯟꯁꯦ. Samurai. Sida. Làm sao đi.
ได้ไงแล้วผมไม่ถึง อ๋อแคมราจะค่อนข้างขึ้นเลย ไอ้การที่ทำเนี่ยเขา กันหนวดเลยได้ก็ไม่รู้ว่า นั้นงงไปถ้า โอ้ซาบะกี่ เสียทำไมดิเพราะฟรีเลยไม่ยัง อ๋อ ตามผม cái điều chân rồi chết chết mà xem bây giờ tôi xin tàu với kêu lên đấy bạn thuê bí harau và lôi và aroi bạn numit Azadrai mas ya. Sisi mati jangan mati. Aku ikut coba kayak amat. Tapi mama ya udah. Sisi aja. Marugi quái hậu đấy. Maru chai với ôi nấm mắm thô bao nhiêu ạ? Maru cha thằng này không phải có. Có xia chứ. Sao mà cào ấy đó? Bao nhiêu mà pasta cả. Tôi muốn sắm phút. Okay.